ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯐꯥꯔꯝꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯃꯌꯥꯝ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯐꯥꯔꯝꯁꯦ ꯍꯧꯖꯤꯛ ꯄꯥꯕ ꯍꯧꯔꯦꯕ ꯑꯗꯨ ꯏꯁꯤꯡꯁꯦ ꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅꯦꯕ ꯏꯁꯤꯡꯁꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯁꯤꯗ ꯆꯦꯟꯁꯤꯟꯕ ꯁꯝꯅꯕ ꯍꯧ ꯑꯀꯣꯏꯕꯁꯤꯒ ꯑꯗꯒꯤ ꯁꯤꯒꯤ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯁꯤ ꯉꯁꯥꯏ ꯑꯩ ꯍꯄꯥ ꯂꯧꯖꯔꯨꯕꯅꯤꯀꯣ ꯁꯤ ꯍꯄꯥ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯁꯣꯝꯗ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯏꯁꯤꯡ ꯁꯤꯗ ꯆꯦꯟꯁꯤꯜꯂꯤꯁꯦ ꯃꯌꯥꯝꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯔꯣꯇꯦꯠ ꯇꯧꯖꯔꯛꯀꯦꯀꯣ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯆꯦꯟꯁꯤꯟꯕ ꯍꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯁꯣꯝ ꯅꯥꯀꯟꯁꯤꯗꯒꯤ ꯈꯥꯕ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯑꯄꯥꯕ ꯖꯒꯥꯁꯦ ꯍꯥꯟꯅ ꯈꯥꯕ ꯍꯧꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯅꯥꯄꯤꯗꯨꯅ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯅ ꯍꯦꯛ ꯃꯄꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯖꯕ ꯃꯐꯝꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯤꯁꯤꯅ ꯑꯩꯅ ꯍꯦꯛ ꯂꯥꯛꯆꯕ ꯁꯣꯝꯒꯤꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗꯨꯅꯦꯕꯀꯣ ꯑꯩꯅ ꯍꯦꯛ ꯆꯠꯆꯕ ꯑꯗꯒꯤ ꯑꯩꯒꯤ ꯐꯥꯔꯝꯁꯤ ꯚꯤꯖꯤꯠ ꯇꯧꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯍꯥꯏꯐꯦꯠ ꯈꯪꯉꯝꯃꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯅ ꯍꯧꯖꯤꯛ ꯌꯦꯜꯂꯣ ꯀꯥꯔꯒ ꯂꯩꯔꯤꯁꯤꯅ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯒ ꯂꯩꯔꯦꯕ ꯃꯌꯥꯝ ꯑꯩ ꯑꯝꯇꯪ ꯁꯤꯁꯦ ꯀꯌꯥꯝ ꯊꯨꯝꯖꯤꯜꯂꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯌꯦꯜꯂꯣ ꯀꯥꯔꯒ ꯂꯩꯔꯕ ꯅꯥꯄꯤꯁꯤꯡꯁꯦ ꯃꯁꯤ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯆꯪꯁꯤꯟꯖꯔꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗ ꯁꯨꯄꯔ ꯅꯦꯄꯤꯌꯔꯒꯤ ꯆꯥꯔꯥ ꯐꯪꯒꯗ꯭ꯔꯥ ꯁꯨꯄꯔ ꯅꯦꯄꯤꯌꯔ ꯆꯥꯔꯥꯗꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯤꯀꯣ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯊꯥꯖꯕ ꯈꯔ ꯂꯩꯖꯩꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯖꯒꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯆꯥꯔꯥꯗꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯒꯥꯏꯠ ꯇꯧꯕꯗꯣ ꯏꯁꯤꯡꯗ ꯊꯥꯕ ꯌꯥꯗꯦꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩ ꯁꯥꯏꯠꯇꯒꯤꯗꯤ ꯏꯁꯤꯡꯗ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯃꯦꯟ ꯇꯧꯖꯕꯅꯦꯕꯀꯣ ꯏꯁꯤꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣꯁꯦ ꯄꯠꯁꯜꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯨꯔꯤꯕ ꯆꯥꯡꯁꯤ ꯀꯌꯥꯝ ꯂꯨꯔꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯨꯠ ꯌꯦꯡꯖꯒꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯅꯦꯄꯤꯌꯥꯔꯗꯨ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯄꯨꯟꯁꯤꯜꯂꯒ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯁꯤꯅꯤ ꯑꯩꯅ ꯏꯁꯤꯡꯁꯦ ꯆꯤꯡꯊꯣꯛꯑꯒ ꯏꯁꯤꯡꯁꯦ ꯆꯤꯡꯊꯣꯛꯑꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯟꯖꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯏꯁꯤꯡꯁꯦ ꯀꯥꯞꯊꯣꯛꯈꯤꯅꯕꯅ ꯑꯩ ꯈꯟꯖꯕꯅꯦꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤꯅ ꯑꯣꯏꯅ ꯍꯦꯟꯅ ꯑꯣꯏꯅ ꯏꯁꯤꯡꯁꯦ ꯄꯨꯁꯜꯂꯛꯈ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯩ ꯁꯤꯗ ꯂꯩꯖꯔꯤꯁꯦ ꯂꯣꯏꯅꯃꯛ ꯊꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯤꯕ ꯌꯥꯎꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯑꯅꯦꯝꯕꯁꯤꯡꯁꯦ ꯁꯤꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯁꯦ ꯑꯩ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯨꯄꯔ ꯅꯦꯄꯤꯌꯔ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯤꯕ ꯄꯠꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯨꯝꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯤꯡ ꯊꯨꯝꯗꯅꯕ ꯍꯣꯠꯅꯕꯤꯔꯣ ꯏꯁꯤꯡ ꯊꯨꯝꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅꯁꯨ ꯍꯟꯖꯟ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯊꯨꯝꯃꯀꯥꯟꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯣ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯔꯥꯗꯤ ꯑꯩꯅ ꯄꯤꯖꯒꯅꯤ ꯑꯗꯨꯃꯛ ꯋꯥꯠꯇꯅ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯆꯥꯔꯥꯁꯤꯗ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯆꯥꯔꯥꯁꯦ ꯃꯌꯥꯝ ꯆꯥꯔꯥꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯋꯥꯡꯕ ꯈꯥꯛꯑꯒ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯆꯥꯔꯥ ꯁꯦꯠꯇꯣ ꯑꯗꯨꯝ ꯈꯥꯛꯑꯒ ꯁꯤ ꯆꯥꯔꯥꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯃꯛ ꯂꯣꯏ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯤꯀꯣ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯋꯥꯡꯕ ꯈꯥꯛꯑꯒ ꯊꯝꯖꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯂꯩꯁꯤꯡꯁꯦ ꯆꯥꯔꯥ ꯉꯥꯛꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯔꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤꯅꯤꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤ ꯆꯥꯔꯥ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯔꯣ ꯑꯗꯒꯤ ꯁꯤ ꯑꯩꯅ ꯆꯥꯔꯥꯒꯤ ꯀꯛꯈ꯭ꯔꯒ ꯃꯈꯣꯡꯗ ꯀꯛꯀꯗꯧꯁꯦ ꯏꯁꯤꯡ ꯆꯥꯎꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯔ ꯋꯥꯡꯍꯜꯂꯒ ꯀꯛꯆꯔꯤꯅꯦꯕ ꯃꯌꯥꯝꯁꯦ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯆꯥꯔꯥꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯆꯤꯡꯅꯕ ꯂꯩꯕꯤꯒꯅꯨ ꯑꯩꯗꯨ ꯑꯗꯨꯃꯛ ꯈꯥꯛꯑꯒ ꯊꯝꯖꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯔꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯣꯏꯅ ꯊꯝꯃꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯊꯝꯖꯔꯤ ꯑꯗꯨꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯣꯏ ꯆꯥꯔꯥꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯁꯤ ꯆꯥꯔꯥꯒꯤꯗꯃꯛꯇ ꯈꯥꯛꯑꯒ ꯋꯥꯡꯍꯜꯂꯒ ꯑꯩꯅ ꯊꯝꯃꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤ
ꯆꯔꯥꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯆꯔꯥꯒꯤꯗꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯆꯥꯔꯥ ꯑꯩꯅ ꯋꯥꯠꯂꯣꯏ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯆꯥꯔꯥ ꯃꯌꯥꯝꯗꯗꯤ ꯑꯩ ꯂꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯈꯥꯁꯤꯗꯤ ꯍꯧꯒꯅꯤꯌꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯕ ꯍꯧꯒꯅꯤ ꯏꯁꯤꯡꯗꯗꯤ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯏꯁꯤꯡꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯔꯤꯗꯨꯅꯤ ꯏꯁꯤꯡꯗꯗꯤ ꯇꯧꯕꯤꯔꯅꯨ ꯏꯁꯤꯡ ꯊꯨꯝꯕ ꯃꯐꯝꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯣ ꯌꯦꯡꯉꯣ ꯑꯩ ꯍꯞꯄꯥ ꯊꯥꯔꯤ ꯈꯨꯝꯕꯜꯗ ꯊꯥꯏꯅꯕ ꯏꯁꯤꯡꯒꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜ ꯃꯅꯤꯡꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜ ꯍꯧꯖꯤꯛ ꯐꯤꯠꯈꯥꯏꯐꯥꯎ ꯐꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯅ ꯍꯦꯟꯅ ꯆꯥꯎꯔꯒ ꯂꯩꯔꯦ ꯃꯅꯨꯡꯁꯤꯅ ꯀꯨꯠꯂꯒ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯍꯧꯔꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯛꯏꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤꯗ ꯁꯣꯝꯗ ꯂꯩꯔꯤꯁꯤꯒ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯔꯤꯒꯦ ꯍꯥꯏꯗꯣ ꯑꯗꯨꯗꯨꯅ ꯏꯅꯛ ꯅꯛꯁꯜꯂꯒ ꯇꯨꯔꯤꯁꯤꯡꯁꯦ ꯃꯄꯥꯟꯁꯤꯗ ꯌꯧꯁꯜꯂꯒ ꯂꯩꯔꯦꯕꯗꯣ ꯁꯤꯗ ꯏꯁꯤꯡꯁꯦ ꯌꯧꯁꯜꯂꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯁꯤ ꯈꯥꯗꯕ ꯌꯥꯗꯕ ꯑꯃꯈꯛ ꯑꯣꯏꯔꯕ ꯃꯥꯏꯔꯦꯟꯁꯤꯡꯒꯤꯗꯤ ꯁꯤꯅ ꯀꯅꯥꯅ ꯆꯥꯈ꯭ꯔꯤꯕ ꯁꯤ ꯃꯥꯏꯔꯦꯟꯁꯤꯅ ꯐꯔꯦꯅꯦ ꯁꯤꯅ ꯈꯣꯛꯅꯗ ꯌꯥꯔꯦ ꯃꯣꯏ ꯆꯥꯊꯣꯛꯈ꯭ꯔꯤ ꯇꯧ ꯁꯤꯅ ꯑꯩꯒꯤ ꯃꯥꯏꯔꯦꯟ ꯑꯍꯥꯎꯕꯁꯤꯡꯁꯦ ꯑꯁ ꯂꯣꯏꯔꯦ ꯌꯣꯄꯥꯛ ꯁꯦꯠꯂꯦ ꯌꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩ ꯊꯕꯛ ꯇꯧꯒꯗꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯍꯄꯥ ꯈꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯀꯣ ꯁꯤꯗ ꯍꯄꯥ ꯇꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯁꯨ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯅꯪꯒꯤ ꯐꯥꯝꯒꯤ ꯄꯜꯂꯤ ꯃꯄꯥꯟꯗꯅꯦ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯑꯣ ꯑꯩꯒꯤ ꯃꯄꯥꯟꯗꯗꯤ ꯍꯧꯖꯤꯛꯇꯤ ꯊꯥꯕ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯃꯄꯥꯟꯗꯗꯤ ꯍꯧꯖꯤꯛ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯦꯚꯦꯜꯁꯦ ꯆꯞ ꯃꯥꯟꯅꯔꯒ ꯂꯩꯔꯦꯕ ꯑꯗꯨꯏꯗꯨꯅ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯝꯁꯦ ꯊꯨꯝꯗꯣꯔꯕꯅꯦꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯄꯥꯟꯗꯊꯥꯈꯤꯕꯗꯣ ꯑꯩꯅ ꯄꯥꯝꯕꯤ ꯑꯍꯨꯝꯈꯛ ꯊꯥꯖꯈꯤꯕꯗꯣ ꯑꯗꯨꯁꯨ ꯄꯥꯝꯕꯤꯗꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯊꯨꯝꯖꯤꯜꯂꯒ ꯁꯤꯈ꯭ꯔꯦꯕ ꯑꯩꯅ ꯉꯁꯥꯏ ꯅꯣꯝꯃꯒ ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯝꯕꯤꯗꯣ ꯄꯥꯝꯕꯤ ꯑꯅꯤ ꯑꯃꯗꯤ ꯕꯨꯛ ꯕꯨꯛ ꯂꯥꯛꯑꯦꯕ ꯂꯣꯏꯅ ꯁꯤꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯄꯥꯝꯕꯤ ꯑꯃꯗꯤ ꯌꯥꯜꯂꯒ ꯂꯩꯍꯧꯔꯤꯕꯀꯣ ꯃꯥꯗꯣ ꯄꯥꯝꯕꯤ ꯑꯍꯧꯕꯗꯒꯤ ꯊꯥꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯦꯄꯤꯌꯔꯒ ꯏꯁꯤꯡꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯏꯁꯤꯡꯅ ꯊꯨꯝꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯐꯦꯜ ꯑꯣꯏꯅꯕꯒꯤ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯍꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩ ꯊꯕꯛ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯕ ꯑꯩ ꯚꯤꯗꯤꯑꯣ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ